ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯀꯦꯜꯚꯤꯟꯁꯟ ꯑꯣꯀ꯭ꯔꯝ꯫ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤ DCꯒꯤ ꯐꯤꯂꯝꯅꯤ꯫ ꯃꯃꯤꯡꯅ Shazam꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯂꯥꯡꯂꯤꯕꯤꯁꯤꯡꯗꯤ ꯁꯦꯖꯦꯡꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯖꯦꯆꯔꯤ ꯂꯦꯚꯤ, ꯕꯤꯂꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯦꯁꯔ ꯑꯦꯟꯖꯦꯜ, ꯐ꯭ꯔꯦꯗꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯖꯦꯛ ꯗꯥꯏꯂꯦꯟ, ꯗꯣꯛꯇꯔ ꯁꯤꯚꯥꯅꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯥꯔꯛ ꯁ꯭ꯇ꯭ꯔꯣꯡ, ꯃꯦꯔꯤ ꯕ꯭ꯔꯣꯟꯐꯤꯜꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯒ꯭ꯔꯦꯁ ꯐꯣꯜꯇꯣꯟ, ꯗꯔꯂꯥ ꯗꯨꯠꯂꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯐꯦꯠ ꯍꯔꯃꯦꯟ, ꯌꯨꯖꯤꯟ ꯆꯣꯏꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯂꯟꯆꯦꯟ, ꯚꯤꯛꯇꯔ ꯚꯦꯁꯀ꯭ꯌꯨꯁꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯀꯣꯄꯔ ꯑꯦꯟꯗ꯭ꯔꯨꯁ, ꯕꯤꯂꯤꯁꯀꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯀꯦꯔꯣꯂꯤꯟ ꯄꯥꯜꯃꯦꯔ, ꯑꯗꯨꯒ ꯕꯤꯂꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯗꯦꯕꯤꯗ ꯀꯣꯟꯁꯃꯤꯊ꯫ ꯐꯤꯂꯝ ꯑꯁꯤ ꯗꯦꯕꯤꯗ F. ꯁꯦꯟꯕꯔꯒꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯐꯤꯂꯝꯅꯤ, ꯑꯗꯨꯒ ꯄꯤꯇꯔ ꯁꯦꯐ꯭ꯔꯟꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯐꯤꯂꯝꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯅ $100 ꯃꯤꯂꯤꯌꯟꯅꯤ, ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯕꯣꯛꯁ ꯑꯣꯐꯤꯁ ꯀꯂꯦꯛꯁꯟꯅ $365 ꯃꯤꯂꯤꯌꯟ ꯐꯪꯈꯤ, ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ IMDbꯗ 7/10 ꯐꯪꯈꯤ꯫ ꯔꯣꯇꯟ ꯇꯣꯃꯥꯇꯣꯁꯅ 90%, ꯃꯦꯇꯥꯀ꯭ꯔꯤꯇꯤꯛꯅ 71%, ꯑꯗꯨꯒ ꯒꯨꯒꯜ ꯌꯨꯖꯔꯁꯅ 81% ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯐꯤꯂꯝ ꯑꯁꯤ 1974ꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯍꯧꯔꯛꯈꯤ, ꯃꯗꯨꯗ ꯁꯤꯚꯥꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯕ ꯐꯪꯒꯅꯤ꯫ ꯁꯤꯚꯥꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯀꯥꯔ ꯊꯧꯔꯒ ꯁꯤꯚꯥꯅꯥꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯃꯤꯡꯅ ꯄꯤꯇꯔ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯇꯦꯛ ꯀꯧꯏ꯫ ꯇꯦꯛꯅ ꯃꯦꯖꯤꯀꯦꯜ ꯕꯣꯜ ꯑꯃ ꯄꯥꯏꯔꯒ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯄꯤꯇꯔꯅ ꯕꯣꯜꯗꯨ ꯃꯨꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯛ ꯀꯞꯄ ꯍꯧꯔꯛꯏ, ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯨꯄꯥꯅ ꯀꯞꯄ ꯍꯧꯅꯗꯦ, ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨꯗꯤ ꯃꯨꯟꯒꯗꯕꯅꯤ" ꯍꯥꯏꯅ꯫ ꯃꯌꯥꯝꯕ ꯄꯤꯇꯔꯅ ꯑꯗꯨꯗꯩ ꯕꯣꯜꯗꯨ ꯃꯅꯥꯎꯄꯥꯗ ꯑꯃꯨꯛ ꯄꯤꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠꯇꯨꯗ ꯁꯤꯝꯕꯣꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯄꯥꯒ ꯃꯌꯥꯝꯕꯒꯗꯨ ꯒꯥꯔꯤ ꯃꯃꯥꯡꯗ ꯌꯥꯎꯔꯝꯗꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯇꯨꯗ ꯑꯥꯏꯁꯅ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯛꯏ꯫ ꯑꯥꯏꯁꯇꯨꯅ ꯄꯨꯂꯞ ꯌꯣꯝꯁꯤꯟꯈꯤꯕꯒ ꯒꯥꯔꯤꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯍꯥꯛ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯌꯥꯝꯅ ꯆꯤꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯕ ꯁꯨꯔꯨꯡ ꯑꯃꯗ ꯌꯧꯔꯝꯃꯤ꯫ ꯃꯐꯝꯗꯨꯒꯤ ꯃꯃꯤꯡꯅ ꯃꯦꯖꯤꯀꯦꯜ ꯇꯦꯝꯄꯜ ꯀꯧꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯦꯛꯇꯨ ꯅꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯁꯦꯖꯦꯝ ꯀꯧꯏ, ꯑꯗꯨꯒ ꯑꯩ ꯃꯁꯤꯒꯤ ꯃꯟꯗꯤꯔꯁꯦ ꯆꯍꯤ 1000 ꯁꯨꯔꯦ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ, ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯧꯅ ꯃꯥꯂꯦꯝꯁꯤꯗ ꯂꯥꯛꯀꯗꯕ ꯐꯠꯇꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯁꯣꯜꯂꯛꯑꯦ, ꯑꯗꯨꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯤ ꯑꯃ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯔꯦ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯩꯇꯥꯟ ꯇꯔꯦꯠꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯁꯛꯇꯤꯅ ꯐꯥꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯇꯤꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯦ, ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯤꯁꯦ ꯄꯤꯅꯕ ꯃꯤ ꯊꯤꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯊꯝꯃꯣꯏꯗꯨ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯑꯃ ꯍꯥꯟꯅ ꯇꯧꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕ ꯑꯩꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ" ꯍꯥꯏꯅ ꯇꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯖꯦꯝꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯪꯕ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯕꯣꯜ ꯑꯃ ꯎꯍꯜꯂꯝꯃꯤ, ꯃꯗꯨꯗ ꯇꯦꯛꯇꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯁꯩꯇꯥꯟ ꯇꯔꯦꯠ, ꯍꯥꯏꯕꯗꯤ ꯂꯁ, ꯒ꯭ꯂꯨꯇꯅꯤ, ꯒ꯭ꯔꯤꯗ, ꯁ꯭ꯂꯣꯊ, ꯔꯦꯊ, ꯑꯦꯟꯚꯤ, ꯄ꯭ꯔꯥꯏꯗ, ꯃꯈꯣꯏꯅ ꯑꯉꯥꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯕꯨ ꯈꯜꯂꯨ, ꯑꯁꯤꯒꯤ ꯑꯁꯣꯟꯕꯁꯦ ꯈꯟꯒꯅꯨ꯫ ꯅꯉꯣꯟꯗ ꯅꯪꯒꯤ ꯅꯄꯥꯅ ꯍꯥꯏꯕꯗꯥꯏ, ꯅꯪ ꯌꯥꯝꯅ ꯁꯣꯜꯂꯦꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯑꯀꯟꯕ ꯁꯛꯇꯤ ꯄꯤꯒꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯕꯨ ꯈꯜꯂꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯛꯇꯨ ꯕꯣꯜꯗꯨ パイ게 ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯖꯦꯝꯅ ꯇꯦꯛꯇ ꯃꯗꯨ ꯊꯦꯡꯒꯅꯨ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯇꯦꯛ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯁꯦꯖꯦꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯕꯣꯜꯗꯨ ꯊꯤꯡꯅꯤꯡꯂꯣꯏ, ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯤꯁꯦ ꯅꯉꯣꯟꯗ ꯄꯤꯕ ꯃꯇꯤꯛ ꯆꯥꯗꯦ" ꯍꯥꯏꯔꯒ ꯇꯦꯛꯇꯨ ꯃꯄꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯛꯅ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯕꯣꯜꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤꯗꯨꯗ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ, "ꯑꯩ ꯁꯛꯇꯤꯗꯨ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯏ, ꯑꯩ ꯁꯛꯇꯤꯗꯨ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ" ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯛꯀꯤ ꯃꯌꯥꯝꯕ ꯄꯤꯇꯔꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎꯄꯥꯗꯨ ꯐꯨꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯐꯨꯕꯗꯨ ꯃꯄꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯄꯥꯅ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥꯡꯗ ꯇꯥꯇꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯇꯥꯗꯨꯗ ꯊꯣꯝꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯒ
ꯃꯄꯥꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯐꯖꯅ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯠ ꯂꯥꯎꯅ ꯈꯥꯝꯈꯤ꯫ ꯃꯄꯥꯗꯨ ꯇꯦꯛꯇ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯇꯥꯇꯥ ꯑꯃꯒ ꯃꯃꯥꯡꯗ ꯊꯧꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯊꯨꯝꯖꯤꯟꯈꯤ꯫ ꯃꯄꯥꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯌꯥꯝꯕꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯦꯛꯇ ꯍꯥꯏꯔꯛꯈꯤ, "ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ" ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯁꯤꯟ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯇꯝꯗ ꯂꯥꯛꯈꯤ꯫ ꯃꯐꯝꯗꯨꯗ ꯕꯤꯜꯂꯤ ꯕꯦꯠꯁꯟ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯎꯕ ꯐꯪꯒꯅꯤ꯫ ꯃꯍꯥꯛ ꯐꯤꯂꯥꯗꯦꯜꯐꯤꯌꯥ ꯀꯧꯕ ꯂꯝ ꯑꯃꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯑꯣꯔꯐꯥꯟ ꯑꯃꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯍꯥꯏꯅ꯫ ꯕꯤꯜꯂꯤꯅ ꯆꯍꯤ 4 ꯁꯨꯔꯛꯄꯗ ꯃꯃꯥꯒ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯃꯥꯒ ꯃꯕꯥꯅꯤ ꯕꯣꯜ ꯊꯨꯒꯥꯏꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯣꯜꯗꯨ ꯊꯨꯒꯥꯏꯕ ꯉꯝꯕꯗ ꯁꯥꯟꯅꯄꯣꯠ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯕꯤꯜꯂꯤꯅ ꯍꯥꯏꯈꯤ, "ꯏꯃꯥ, ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯄꯥꯝꯃꯦ" ꯍꯥꯏꯅ꯫ ꯃꯇꯝꯗꯨꯗ ꯕꯤꯜꯂꯤꯒꯤ ꯃꯃꯥꯅ ꯍꯥꯏꯈꯤ, "ꯕꯤꯜꯂꯤ, ꯑꯩꯁꯨ ꯅꯪꯒꯤ ꯀꯩꯁꯦ ꯐꯪꯅꯕ ꯕꯣꯜꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯁꯤꯅꯤ꯫ ꯏꯃꯥꯁꯨ ꯕꯣꯜ ꯊꯨꯒꯥꯏꯕꯁꯦ ꯌꯥꯝꯅ ꯍꯩꯇꯦ" ꯍꯥꯏꯅ ꯕꯤꯜꯂꯤꯗ ꯍꯥꯏꯈꯤ꯫ ꯃꯃꯥꯅ ꯕꯣꯜ ꯑꯃ ꯊꯨꯒꯥꯏꯕ ꯉꯝꯈꯤ ꯑꯗꯨꯒ ꯀꯝꯄꯥꯁ ꯑꯃ ꯐꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯕꯤꯜꯂꯤꯅ ꯃꯃꯥꯗ "ꯑꯩꯗꯤ ꯀꯩ ꯑꯣꯏꯅ ꯄꯥꯝꯃꯤ" ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏꯈꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯄꯣꯠꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯀꯥꯡꯉꯥꯎꯅꯔꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯧ" ꯍꯥꯏꯈꯤ꯫ ꯕꯤꯜꯂꯤꯅꯁꯨ ꯃꯃꯥꯗ ꯍꯥꯏꯈꯤ, "ꯏꯃꯥꯅ ꯄꯤꯕ ꯄꯣꯠꯁꯦ ꯑꯩ ꯁꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯜꯂꯤ ꯃꯃꯥꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯕ ꯀꯝꯄꯥꯁꯇꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯃꯤ ꯃꯔꯛꯇꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯁꯥꯟꯅꯄꯣꯠꯇꯨ ꯇꯥꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯄꯣꯠꯇꯨ ꯐꯪꯂꯒ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯕꯤꯜꯂꯤꯅ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯃꯥꯗꯨ ꯊꯤꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯃꯥꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯇꯝꯗꯨꯗꯒꯤ ꯕꯤꯜꯂꯤ ꯃꯃꯥꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯗꯨꯀꯥꯟ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯅ ꯇꯧꯁꯤꯟꯅꯔꯒ ꯀꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯗꯨ ꯗꯨꯀꯥꯟꯗꯨꯗ ꯆꯪꯉꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯩ ꯄꯨꯂꯤꯁꯁꯤꯡꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯗꯨꯀꯥꯟꯗꯨꯒꯤ ꯊꯣꯡꯗꯨ ꯕꯤꯜꯂꯤꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯗꯨꯗꯩ ꯕꯤꯜꯂꯤꯅ ꯄꯨꯂꯤꯁꯀꯤ ꯀꯥꯔꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯂꯧꯈꯤ꯫ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯃꯃꯥꯒꯤ ꯃꯌꯨꯝꯅꯤ ꯈꯟꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯂꯧꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯧꯔꯤꯕ ꯑꯦꯗ꯭ꯔꯦꯁꯇꯨꯒꯤ ꯃꯐꯝꯗ ꯊꯨꯅ ꯂꯥꯛꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩ ꯌꯨꯝ ꯂꯥꯛꯑꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯕꯤꯜꯂꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯁꯦ ꯀꯔꯝꯕ ꯅꯥꯀꯟꯗꯒꯤ ꯅꯣꯏ ꯏꯃꯥ ꯃꯥꯟꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯜꯂꯤ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯔꯐꯥꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯣꯔꯐꯥꯟ ꯑꯗꯨ ꯌꯧꯕꯒ ꯑꯣꯔꯐꯥꯟꯗꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤ, "ꯅꯪꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯖꯒꯦ ꯍꯥꯏꯕ ꯏꯃꯨꯡ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯃꯃꯥꯡꯗꯁꯨ ꯅꯪ ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯕ ꯏꯃꯨꯡ ꯑꯍꯨꯝꯗꯩꯁꯨ ꯆꯦꯟꯊꯣꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯔꯦꯀꯣꯔꯗꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯃꯨꯡꯁꯤꯗ ꯅꯪ ꯑꯃꯨꯛꯇꯪ ꯆꯠꯂꯨ, ꯃꯣꯏꯅ ꯅꯪꯕꯨ ꯃꯆꯥꯗ ꯃꯆꯥꯅꯤ ꯈꯟꯕꯤꯒꯅꯤ" ꯍꯥꯏꯈꯤ꯫ ꯕꯤꯜꯂꯤ ꯏꯃꯨꯡꯗꯨꯗ ꯆꯠꯄꯗꯨ ꯌꯥꯈꯤ꯫ ꯕꯤꯜꯂꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝꯗ ꯌꯧꯕꯒ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ꯫ ꯏꯃꯨꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯑꯉꯥꯡ 5ꯁꯨ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯑꯉꯥꯡ 5ꯗꯨꯒꯤ ꯃꯃꯤꯡꯅ ꯗꯥꯔꯂꯥ, ꯃꯦꯔꯤ, ꯌꯨꯖꯤꯟ, ꯄꯦꯇ꯭ꯔꯣ ꯑꯃꯁꯨꯡ ꯐ꯭ꯔꯤꯗꯤ ꯀꯧꯔꯝꯃꯤ꯫ ꯗꯥꯔꯂꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕ ꯃꯤꯗꯨꯗ ꯌꯥꯝꯅ ꯀꯣꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨꯖꯤꯟ ꯒꯦꯝ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯦꯔꯤ ꯏꯃꯨꯡꯒꯤ ꯈꯜꯂꯒ ꯊꯕꯛ ꯊꯤꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯐ꯭ꯔꯦꯗꯤ ꯁꯨꯄꯔꯍꯤꯔꯣꯗ ꯌꯥꯝꯅ ꯉꯥꯎꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯈꯣꯡ ꯅꯥꯝꯃ ꯆꯠꯄ ꯌꯥꯔꯝꯗꯦ꯫ ꯃꯉꯣꯟꯗ ꯁꯨꯄꯔꯃꯦꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯣꯡꯃꯩ ꯃꯔꯨ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯕꯤꯜꯂꯤ ꯊꯋꯥ ꯀꯩꯁꯨ ꯁꯥꯔꯝꯗꯦ ꯑꯗꯨꯒ ꯇꯥꯅꯤꯡꯕꯁꯨ ꯄꯣꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯄꯨꯟꯅ ꯁꯣꯛꯂꯒ ꯏꯁꯣꯔꯗ ꯑꯁꯨꯝꯅ ꯊꯧꯅꯤꯖꯔꯝꯃꯤ, "ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ, ꯉꯁꯤꯒꯤ ꯆꯥꯅꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯉꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯤꯕꯅꯤ" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯕꯤꯜꯂꯤꯗꯤ ꯃꯈꯨꯠ ꯁꯣꯛꯂꯒ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕꯗꯨ ꯌꯥꯎꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯨꯡ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ" ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯌꯧꯕꯒ ꯗꯥꯔꯂꯥꯅ ꯕꯤꯜꯂꯤꯗ ꯃꯌꯥꯝꯕꯅꯤ ꯈꯜꯂꯒ, "ꯏꯌꯥꯝꯕ, ꯁ꯭ꯀꯨꯜꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ, ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨꯀꯣ" ꯍꯥꯏꯅ ꯕꯤꯜꯂꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯤꯜꯂꯤꯅ ꯗꯥꯔꯂꯥꯗ,
Darla, nang aingoda matam pumbada kongadaba nate, aduga aise nangi nayamba nate haina hairammi. Matamduda Darladu matwai nungaitabi Freddyga loinana class chatki. Mathangi sinda Sivana uba fangani. Sivana hojikti mapung mari faraba nupa ama oire. Mahakna Shazam haibadi wizarduga thengnarakpa mising research tawduna lakpani. Hojik faubada wizarduga thengnaruba mi yankaitaruki thawdoki recordti fangle. Adubu mi amata wizarduna makhoigi thamoidu sengde haiduna sakti amata piraktri. Nongma thawdok adu thengnaruba nupi amaga video call da wari sanarami. Nupi duna hai mafamdu ihang hangi ichik chi misu amata leite. Mafamduda jadu haiba nupa ama tholaklaga engona sakti pini hai. Aduga mana aise bol amaki manakta test tawi. Adubu test tu ai mai pakide. Mana aibu pukchel sengde hai. Maram asina ai hanagi mafamduda amuk tharaki. Wadu Shazamna tai. Aduna mahakna haiki nang symbol kharadi ningsingliba hai. Nupiduna symbol di ai ningsingdrebo. Ado aina video amada namhobani. Aduda di yaubani haina haiki. Matamduda Sivana na video du thara o haiki. Video duda yauriba symbol amadi sequence du mana urami. Aduga Sivana du ka amada sat chatki. Aduga matam kuinadagi khangba ngamdana lakliba symbol amadi sequence du khangba ngamki. Bahakna symbol adu thong amada yeki. Mana tauribadu maga leminariba Dr. Nupiduna nangna taurise thok thakni haina thongduna makhutna kanna yeiki. Aduga nupidu masadu maina chaklaga pungtum tumki. Sivana thongdu hangtoklaga wizarduki manakta laki. Aduga wizarduki manakta yobaga nang aibu ningsinglibra haina hangi. Wizarduna ngahak khalli. Aduga ningsinglammi. Thaina angang ama mana angangdu thamoi sengde haiduna sakti pikidabaduni haina ningsinglami. Wizarduna sauraga nangse aina nabuksel sengde haiduna aina nangmu thadokhibani. Mafamsida nang amuk kaigi laklibano haina haiki. Sivanana nangna ai buksel sengde na thadoklabasu ngasidi ai fattaba asigi power loba lakpani haina haiki. Sivanana Satan singdugi power leiriba mapadura changsilli. Aduga power du mana lauki. Matamduda Wizardna matam kuinadagi faduna thamlakpa Satan sing adu loina thoklaki. Wizardna matik chaba thamoi sengba mi ama aigi nakta yaholau haina magi sakti du thadokhi. Mathangi sinda Billy hoi school chuti tharaga makoi puna thokminaraki. Marina Billy da hangki. Nangi ahanba school kapa numisigi class kamai tawge haina hangki. Adubu Billy pakum amada piramde. Aduga nakal amadagi senior student amagi gari ama kana thawjilai. Aduga Freddy da thomi. Freddy gi chatpada sizinaba stick tuna gari duda khetki. Madudagi senior student anidu yam saruga gari dudagi tholai. Freddy gari na thombadu sokpra haina hangbagi mahutta gari du soklambagi mabaning changdana Freddy du fuki. Matamduda Billy Freddy gi mateng pangdabi laithoklaga chatki. Adubu senior sing aduna nama napa leitaba nangna hek hairakpaga Billy laklaga senior anidu fuki. Madudai senior anidu Billy bu funaba kana tanaki. Billy train station amada chensilai. Aduga train amagi manungda chensilai. Senior anidu Billy da yam sauna yenglaga leihowi. Train adu ikhang khanghaudana speed yam kanna thauba hauraki. Aduga wizard ki symbol sing adu mathang thokpa hauraki. Madudai train adu khanglep lepki. Train du leppaga Billy wizard na leba surungdugi mafamda laki. Mafamdu ubada Billy yamna angakpa phawrami. Mafamduda tin ama leirambadusu leiramde. Wizard tugi manakta changsila ami. Aduga wizard tuna Billy da hanglaki. Aigi sakti duna nangbu khalakpara haina hanglaki. Aduga Billy na khumlaki. Ai karim khangde. Aidi nupa ani na fugena tanarakpadai chelakpani. Aduga mafamsida yauree haina khumlami. Matamduda wizard tuna Billy da hairami. Mafamse aina chahi lising kya sinaduna lakpani. Adubu hojikti ai sole. Aigi sakti su sonjilae. Mamangda akoi sakhangdaba mi amada aikoigi sakti pumba pirure. Adudai mana fattaba Satan tarese semlaga miyoiba kayada attack tawki. Mi koti kaya siki. Matamduda akoi wizard taretna Satan sing adu fajinduna thamkhibani. Adudagi aina mi amatada sakti asi pidri.
aduna thamoi sengba thauna leiba mi thiduna lakpani aduna aigi saisida payu aduga aigi ming Shazam haina kaurau matamtuda aigi ariba sakti pumba nangonda changlakani haina Billy da hairammi Billy ahanbada magi mingdu kau haiba yaramde wizard tuna kau haina lauraga hairaklammi madudai Billy du chaidu pairaga Shazam haina kaui aduga Shazam gi sakti pumba asumna hairaga piki Hercules ki pangal Atlas ki stamina Zeus ki power aduga Mercury gi ayangbukum yanglo aduga kanba oiro haina hairaga Shazam gi sakti pumba Billy da piki sakti pumnamaktu mahakna phanglaba matungda mahaki masaktu hanagi masaktu oiramdre ahan amagi sak oina oirami matamduda Billy yamna ngaki aduga hanagi ariba Shazam du full olaga mangki madu ubada Billy kirammi adudagi Billy mafamdudagi thoklaki mayumdana mama mapana Billy mayum thadoklaga chatkre haina yam nungaitana orphan mapududa yam nungaitana wari sanarami Freddy magi kada leibani matamduda Billy thongnawda lawganu haina cheda iraga kangthok thoklai maduda Freddy du khanglaga kanna lawki aduga Billy na haiki ai Billy ni lawganu haiki mama ka mapaga du Freddy gi ka du thuna chingchilai aduga kaidorage haina hanki Billy na kaisu tokte haiki aduga mapada tawsinaraga hai Billy na yumdai chentoki base aigi iralne aina tumbada yamna khokpagine haiki mapana hai natti Freddy madugi natte nangdi nasu nakhoktana ado nangi nakok manamdudi namthire iruja tho haina haiki Billy gi manakta Freddy du laki aduga haiki nang Billy ne haibasi kamaina thajadoino haina Billy da haiki aduga Billy aingonda khudam le nangna aingonda nangi Superman gi bullet huranbra hanglakpada aina nangonda hurande na khumbado adu aina haijinabani nang bullet tu aingonda yawi haina bullet tu puthoklaga Freddy da utki aduga Freddy du mahak Billy ne haibasi thajaki matamduda Freddy na nangi tonganba superpower se kaino nang paiba ngambro amta yengsi haina haiki matamduda Billy na hoi yengsi hairaga car mathaktagi chongtharai adubu laibakta tasinki madudai Freddy na adudi invisible oiba yabra yengo haina Billy da haiki aduga Billy na kamaina mangdoino haina hanki Freddy na nangse okta invisible oire haina khalaga taw haiki Billy mamit yam kana useli aduga Freddy na nang kai lege singba nang mangkhre haina Billy da hajinarami Billy du ma invisible oire haina yamna harawrami adubu nakandigi mi kharana Billy da nangna selibo costume du yam phajai haina haiki adudai Freddy du yam kana noklammi adudai Billy na Freddy da makhut thillaga wa haige tawbada makhuttagi electric kapthoklammi Billy punga ngaki mahaki sakti ama khangba hauki nakanda nupi amana nupa amagi mamaida pepper spray kapsilaga bag laknaba yam kana honarami adubu Billy amasung Freddy gi mamittadi nupa duna nupi duki bag lakpa oinakwi madudai Billy thuna chelai aduga Billy gi sakti amasu khangba ngamlami haibadi mahakse yamna thuna senba ngammi haibasi khanglammi aduga Billy na nupa du pairaga langi madudai nupi duna Billy tuda irap tawraga ai karim khangde ai bu phubiganu hairaga paisa se nang lohoro haina Billy da paisa adu pirami adai Freddy na hai nangdi sumaina toina tawradi ina khunba mi ama soidana oirani haina hairami paisa aduna mabanik departmental store dagi chips amadi kok leiraga mabanik nubidang du nuaina wari sanaraga leminaki madudai mabanik mayumda tumina mama mapa khanghandabi changlaki Freddy na soibadagi mamada ima Billy la e haina haiki madudai Freddy du Billy se magi masak asingbadu natte haina ningsingla ami adudai mamaga mapaga du Billy la e haibaduda tuna chinsila ami Billy ga Freddy ga na leriba ka dusu manang nupi darlage ka oirami matamduda Freddy na mahakse Billy ni ima baba da haidokanu haina hairami Billy na su darla da haiki maramukpi ichanupi oiragadi nang ima baba da haidokanu haina haiki aduga machanupi duna Billy da hangki nangi superhero gi mamingse kari kauge haina hangki Billy na Shazam kawi haibaga magi hanigi asingma masaktuda laki madudagi khangki madudi
Shazam haibaga magi asengba hakchangdu onba yai haibasi. Matangi sinda Dr. Sivana industry yauraki. Industries adu mapagi oirami. Mafamduda board of director mayam meeting tawduna leirami. Matamduda Sivana na mapada hairami. Nongma nangna ingonda haikibadai. Kapkanu nangna pamba potudi mungadavani haina. Aduna ngasi aigi apamba potu munge haina laklibani haina mapada hairami. Matamduda Sivana gi mayamba na tingnaba hotnai. Aduda Sivana na mayamba do building makada laktana langthaki. Mafamduda leiriba mi khudingmak yamna kinaki. Aduga Sivana gi mamita yariba fattaba setansing adu thadoraki. Aduga mafamduda leiriba mising adu setansing aduda matang pijadoki. Aroibada mapana Sivana da hairami. Nang kai pamge. Nangna paisa pamna pasu ai paisa pike. Ado nang sumaina tawganu haina hairami. Aduga Sivana na mapada hairami. Nangna industries linkhatlise power nate. Ina hawjik pairiba power sidi asengba power ni haiduna hairami. Matamduda Lust kauba saitan amana Sivana da hairaki. Wizard tugisu magi akanba mi ama fangkre. Aduna magi saktidu fajana sizinaba haitringaida nangna mabu hatokadabani. Natrabadi nangbu irai laina maithiba piba ngamgani haina Sivana da haiki. Adudai Sivana na saitan amada mapadu chathoklo haina hairamlaga uglai. Biliga Fridiga su school bunk tawduna biligi kari power yauge haibadu test tawba hawraklami. Mafamduda makoi flying test, bullet test, fire test aduga superhuman test tawrami. Makoina test tawna video namlaga YouTube da thagatlami. Video sing adu views amadi likes mayam fangki. Miyamsu madudagi makoi marakta superhero ama leire haibsi khangki. Madu khangbada Biliga Fridiga yamna harawrami. Billy madudagi Shazam gi shoot tuda mapan thoktuna chatpa hawraklami. Fridiga Biliga property dealer amagi manakta laklami. Aduga makoi property dealer duda hairami. Madudi aise superhero ne. Aduga super house ama pame. Mafam duda spaceship taba yaba aduga atay atopa nokning bawa kaya hairami. Madugi sindo film dugi aigi khwaidigi apamba sinni. Maramdi madugi sindu yamna nokningba sin ama oi. Nungalaga school da senior student singna Shazam gi video adu YouTube da yengba urami. Aduga senior student sing kharana Freddy da khanaba hawrami. Matamtuda Freddy na noi angangba suit ama selaga leiba superhero du khangba natro. Ma aiki manabani. Matamtuda Billy na Freddy da wadu haidana ba haiki. Adudai Freddy na senior singduda amuk haiki. Ma lakladi noi fajana funida. Matamtuda senior singduna haidai. Koro superhero du nangi namanabani haiba natro. Adudi horen break da puro. Hek laktraba nang nungdi nungai rohe. Freddy na Billy da laknaba haikibani. Adubu Billy di mapanda mi mayam mamangda magi sakti amadi magi pangaldu utlaga lerami. Mi singduga selfie kaptuna su lerami. Maram asina Billy Freddy gi manakta laklamde. Maduna senior student singduna Freddy da dandi pirami. Freddy du Billy gi manakta laklami. Aduga sauraga haiki. Nangi sakti duda ngauraga laikre. Nangi imung manung leiri haibse nang kaure. Matam pumbada nangse aigi aseng mamarupni khalibani. Adubu nangi power du mimiya mamangda uthokpadu adu nattana nangdi karisu khangdenai. Haina Billy da hairami. Matamduda Billy na usithawoidabi magi power adu mathakta pangkapta kappa sanarami. Aduda soibadagi magi sakti duna bus amagi chakada panki. Bus adu thong amada onthadau tawrami. Matamduda Billy yam kana cheli. Aduga bus adu kamaina ngakani kamaina okani khanglamde. Bus tu makada ikang kanghaudana makada taraki. Aduga Billy haibadi Shazam na oki. Maduda Billy yamna harauki. Ikang kanghaudana Sivana haibadi film adugi villain adu mafamduda laki. Aduga Billy da asumna hairami. Nanglo wizard tu na thongna leiba thamoi sengba oina khalle haise. Nangdi angang yamna oiba malina. Nangi chahi pu kayano haina Billy da hangki. Billy na ai chahi 35 sure haiki. Madugi mathangda Billy ga Sivana ga kawba ngamloridaba mawangda fajana funaki. Aduga Sivana na Billy du atiyada paikhatlaga pukhatle. Aduga Billy du Sivana na atiyadagi thadaraki. Billy makada tarakpada mahakna paiba ngamnaba yam kanna honaki. Ngasi fawbada
mahak paiba ngammi natraga ngamde haibsi khangdabanina mahak makhada tarakpaduda paibra ngambra haina yam kana hotnajai lebak makhada taage taubaga Billy haibadi Shazamdu mamit kana ushili aduga mahak chap leplaga paiba tapna horaklami mikuptuda Shazam paiba ngamme haibasi khangki Sivanana Billy du tana tanaraga fajana fuki Shazamdi mahagi saktidu inthina faw khangdribanina Sivanana sathina fubajuda mahak yamna kirami babani funa mol amada yauraki Sivanana Shazamdu makutmakna hatlage khanna laklabani mikuptuda Billyna Shazam haina lawi aduga mahaki asengba angang oibi sakfamdu laki aduga mahak mi mayam marakta lotlaga chatki Sivana Shazambu thiba fangkide matamduda Freddyna Billy kauduna Sivanagi mangda laki aduga mikuptudasu Sivanana pauda Shazamga Freddyga wari sanabadu uki madudai Sivanana chengsillaga Freddyda kihallaga Billygi matangda hayu haina hairami Freddydu kibadagi Billygi matangda Sivanada loina haiki mathangi sinda Mary Darla Eugene amasung Pedro TVda paw yenglaga leirambani pawduda Shazamga Freddyga khatnabadu pawda yauraklami Maryna karino Freddyna pawsida yauralisina haina haiki adagi mahak wakal ama laki nongma lambida ai gari thomge tawbada asigi superhero sina aibu kanbiki aduga mana aigi mingsu khanglammi aduga akoi imungi warisu hairammi aduga nongmasu aikoina numidangi chak charingaida Billyga Freddyga luhungba kuiraba mati manau dongna TVda khatnariba asumaina khatne haina hairammi matamduda Eugene hai nang haise Billy se asigi superhero sini hairo matamduda Darlana noi haujikti khangba ngamle haina harauraga hairai Maryna nang hana khangbro haina Darlada haiki Darlana khange Billyna aise afaba machin nupi oiradi wase haidokanu haina haibagi aisu wase ngasi fawa kanadasu haidokte haina haiki Billy su mayumda yauraki mayum yobaga mapana Billyda school kadabi lambida mi khatnabagi aduga anasu migi mayumdai yamna chenthokre lam yam heliba karigino haina mapana yam thina Billyda nganglammi mapana nganglingaida machin manausing adu thong mapalda tarammi mama mapa thokibaga makhoi Billygi manakta chatki aduga Maryna Billyda haiki nangonda Eugene wa khara haige haibani haina haiki Eugene aise hacker makti natte ado ainoi ima babagi maramda khara khangi haina haiki matamduda Billyna thajadabagi mong ulaga thoke tawi adei Eugene mahaki mamaga mapagagi mamingdu hairai aduga mahaki mamaga mapagasu Billyna chahi ahum subada divorce tokibani haibasi haiki mamagi lebamsu Eugene taki nakhoi imadu maming olaga nupa amada mayum pankhre haina hairai adudai Billydu mamagi manakta chenki Billydu yumdagi chentokhiba mandana mahakpu machamakni khanna yokchariba mamaga mapaga gari thaudoraklaga Billy tanaki Billy mamagi mayumda laki aduga Billyna mamada aisinagi mangkhraba nacha Billyni haina hairaga mamana melada pikhiba campastu utki mamana macha asengma uraba mikuptuda haraukide maramdi mama atopa nupada mayum pale aduga meladuda machaduna mama mangkibai thibadusu mahakna urammi adubu machanupa adu puliski manakta leibaduda uki matamduda Billygi mama sahi 13 subada ngai aduda nganna mayum panbai mapana mahakpu inthopiki aduga mahaki mapuroibanasu mahakpu thawoina tobikide maram asina machadu pulistuna mafam amada ningthina sinakhrani mafamduda machadubu sinabigani khanna toklambani haibasi Billyda haiki adudai mamana haujik ai nungaiba fibamda leite aduna nang chatlo haiki maduda Billyna mamana melada pikiba campastu piramlaga laki mafamduda Freddy Billyda phone tawraki aduga Freddyda supervillain haina lauraki Billy mayumda Sivana leire haibasi khangki adudai Shazam olaga mayumda laki mayumda yaubaga Billygi machin manausing adu Sivanana faraga thanami adudai Billy adu mayumda satsa changlai
Sivana Billyda haiki. Aina angang oiringai aibu thamoi sengde haiduna saktidu aingonda pikide. Adubu wizarduna ai uraga chenba mikithi ama magi thauna leiba thamoi sengba mini khalaga saktidu nangonda piramba. Nangi saktidu aingonda pirau. Natrabadi nangi nachananau khudingmak aina hatoklani haina haiki. Adudai Billyna sakti se mangonda pirage haiki. Sivanana thongda magical temple duda chatnaba symbol sing adu yeki. Aduga thong adu hangtorai. Makoi ani magical temple duda amuk hanna laki. Aduga Shazamgi sei adu pairaga Shazamna hayu matam duda nangonda yawba sakti sing adu aingonda changlakani haina Billyda haiki. Aduga Sivanagi hakchangda yauramba saitan sing adu mapanda tholaki. Matamduda Billygi machin manau sing adusu mafamduda laki. Aduga Freddyna Batman gi yot ki sanapotuna Sivanada langlaki. Sanapotuna Sivanagi makokta pali. Aduga Sivanagi makokta I thoklaki. Matamduda Billyna khangba ngamki. Adudi saitan sing aduna Sivanagi masada yaudragadi ma mi ole haibasi. Adude Billyna Batman gi yot ki sanapotuna amuk hanna Sivanada langki. Aduga mafamdudai makoi chinthoraki. Adubu musical temple dudai asema taibang panda karamna yawani khanglamde. Matamduda maki masin manau singduna mangonda karamna mamangda yumda lakige nangdi haina hangki. Billyna aidi train station du ningsingi. Aduga train station duda yauki. Adudai Billyna club amada chatlo haina magi wakala khanki. Makoi club amada yauraki. Club tudai mapan tholakpada Sivanasu mafamduda yauraki. Adai makoi mela tawbu mafam amada chensilaki. Sivanana machin manau singdu hatnaba kana honaki. Shazam matamduda makoibu kanabusu hotnai aduga Sivanabu phunanabusu hotnai. Sivanana saitan taret adu machin manau gi manakta thadoki. Aduga hatnaba tawki. Aduga Sivanana Billyda haiki. Nangi sakti du piraktrabadi aroiba oina hairisini. Nangi nachinanau singse hatoklani haina. Matamduda Billy mahagi sakti du Sivanada piba natana upai amata leiramde. Sivanana chaidu Billygi manakta pusili. Aduga Billyna chaidu pairaga Shazam haige tawi. Adubu Billy wizarduda mahagi machin manau singdu nangna sakti piba ngairi haina hairakpadu ningsinglaki. Adudai Billyna Sivanadu chaina kalli. Aduga Sivanadu paithoklaga tai. Matamduda Billyna machin manau singduda chaidu payu. Aduga aigi ming kau hairammi. Aduga machin manau singduna Billy haina hairai. Billyna te hojik aigi oiba aigi asengba mingse hairo haibane hai. Matamduda machin manau singduna Shazam haina kana laurammi. Makoisu Shazamgi sakti du fangki. Makoi mayam sangdana fattaba saitan sing adu maithiba pirammi. Aduga Sivanaga Billyga funarammi. Billy khangi Sivanagi hakchangda aroiba saitan ama yawi haibasi. Aduna Shazamna saitan duda karigino nangna matam pumbada mapan sungtok thoklaktrise. Maramdi nang soli aduna nang aiga khatnaba ngamloi haina saitan du sauba yaba wa mayam haiki. Adudai saitan du Sivanagi hakchangdai thoklaki. Aduga Billyna maithiba piki. Billyna Sivanagi mamittagi fattaba bol adusu loktoklaga surung aduda amuk hanna pharaga thamki. Saitan sing adu hanagum surungduda Shazamgi saktina pharaga thamki. Mathangi sinda makoi table chak chabagi laknarami. Maduda makoi isorda thaunijabagi khusoknabaduda Billysu yauraki. Matamduda makoi yamna harauki. Billyna khalli mafamsi mahaki asengma mayumni haina khanki. Aroibada schoolda mi mayama Freddyna mahakse Shazamgi mamanabani haibadu mamangda soibadagi ikaiba nangkibadu hantakti khanghaudana Shazamdu schoolduda satra mayamgi mamangda laklaga Freddy se aigi imanabane mana aibu takpibani haina haiki. Satrasing adu loina ngaknaraki. Masidasu nate Superman su Freddygi manakta laki. Matangsida film asi loishinki. Film asigi matangda mayamna wafam ama haijage. Wizarduna makoigi machin manau taret sui haina haiki. Adubu film asidadi taruk khakta utli. Machin manau ama watpadu lakadoriba film Shazam 2 da soidana uba fangani.
Ngasigidaktadi miyamdagi kainanabagi ayaba lawjari. Mathanggi video da amuk thengnarasi.